ꯈꯨꯡꯒꯪ ꯑꯃꯗ ꯆꯥꯎꯕꯤ ꯑꯃꯗꯤ ꯇꯣꯂꯦꯟ ꯀꯧꯕ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯁꯦꯡꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯄꯤꯛꯄ ꯑꯃꯁꯨ ꯂꯩꯔꯝꯃꯤ, ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯆꯥꯎꯔꯦꯜ ꯀꯧꯏ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯏꯊꯥꯞ ꯊꯥꯞꯇꯅ ꯏꯪꯈꯣꯜ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯏꯪꯈꯣꯜ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯕꯗꯤ ꯑꯣꯏꯗꯦ, ꯑꯗꯨꯕꯨ ꯃꯅꯥ ꯃꯁꯤꯡ, ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯃꯈꯜ ꯁꯨꯅ ꯊꯥꯔꯝꯃꯤ꯫ ꯏꯪꯈꯣꯜꯗꯒꯤ ꯍꯦꯛꯂꯛꯄ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯨꯅ ꯕꯖꯥꯔꯗ ꯑꯃꯨꯛ ꯄꯨꯗꯨꯅ ꯌꯣꯜꯂꯝꯃꯤ꯫ ꯃꯌꯥꯝꯅꯁꯨ ꯃꯈꯣꯏꯒꯤ ꯍꯦꯟꯖꯥꯡ ꯅꯥꯄꯤꯁꯤꯡ ꯑꯗꯨꯕꯨ ꯇꯒꯠ ꯇꯒꯠ ꯇꯦꯛꯄ ꯑꯃꯗꯤ ꯌꯥꯝꯅ ꯐꯖꯕ ꯃꯔꯝꯅ ꯌꯥꯝꯅ ꯄꯥꯝꯅꯁꯨ ꯂꯩꯅꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯈꯨꯟ ꯑꯗꯨꯗ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯆꯟꯗꯣ ꯀꯧꯕ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯃꯍꯥꯛꯀꯤ ꯆꯥꯎꯔꯕ ꯏꯪꯈꯣꯜꯗꯒꯤ ꯄꯨꯊꯣꯛꯂꯛꯄ ꯃꯅꯥ ꯃꯁꯤꯡꯗꯒꯤ ꯆꯥꯎꯕꯤ ꯑꯃꯗꯤ ꯇꯣꯂꯦꯟꯒꯤ ꯃꯅꯥ ꯃꯁꯤꯡꯅ ꯃꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯕ ꯑꯃꯗꯤ ꯂꯩꯅꯕ ꯎꯔꯒ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯇꯣꯂꯦꯟꯒꯤ ꯍꯛꯆꯥꯡ ꯅꯨꯡꯁꯥ ꯃꯔꯛꯇ ꯑꯌꯥꯝꯕ ꯃꯇꯝꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯕ ꯃꯔꯝꯅ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯛꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯍꯟꯗꯛ ꯃꯔꯛꯁꯤ ꯑꯩꯒꯤ ꯍꯛꯆꯥꯡꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ, ꯂꯣꯛꯁꯨ ꯌꯥꯝꯅ ꯈꯨꯏ, ꯀꯣꯛ ꯑꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯆꯤꯛꯈ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯆꯥꯎꯕꯤ, ꯅꯪꯕꯨ ꯇꯥꯔꯤꯕꯣ? ꯑꯩ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯉꯦ, ꯏꯁꯤꯡꯗꯣ ꯒ꯭ꯂꯥꯁ ꯑꯃꯠꯇ ꯄꯨꯔꯛꯎ꯫ ꯏꯁꯤꯡ ꯍꯥꯏꯕꯗꯣ ꯁꯣꯝꯗ ꯂꯩꯖꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯇꯣꯂꯦꯟ ꯌꯥꯝꯅ ꯀꯟꯅ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯆꯥꯎꯕꯤ ꯑꯃꯗꯤ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥ ꯆꯥꯎꯔꯦꯜ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯆꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯣꯂꯦꯟ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯈꯨꯟ ꯑꯗꯨꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯆꯟꯗꯣ ꯆꯥꯎꯕꯤꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯏꯪꯈꯣꯜ ꯑꯗꯨ ꯂꯩꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯗꯈꯣꯏ, ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯄꯕꯨ ꯀꯔꯤ ꯊꯕꯛ ꯂꯩꯔꯕꯒꯦ? ꯆꯥꯎꯕꯤ, ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯕꯗꯤ ꯅꯠꯇꯦꯗ, ꯑꯗꯣ ꯏꯅꯥꯎ ꯇꯣꯂꯦꯟꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕ ꯑꯁꯤꯗ ꯅꯪꯁꯨ ꯅꯆꯥ ꯑꯄꯤꯛꯄꯁꯤꯒ ꯌꯥꯝꯅ ꯋꯥꯔꯝꯒꯅꯤ꯫ ꯁꯝꯅ ꯍꯦꯛ ꯍꯥꯏꯔꯕꯗ ꯇꯥꯗ ꯅꯪꯒꯤ ꯏꯪꯈꯣꯜꯁꯦ ꯂꯧꯁꯤꯜꯂꯒꯦ, ꯑꯗꯣ ꯃꯃꯜꯒꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯍꯦꯛꯇ ꯍꯥꯏꯌꯨ, ꯇꯥꯗꯅ ꯁꯣꯏꯗꯅ ꯄꯤꯅꯤꯗ꯫ ꯇꯥꯗ, ꯋꯥꯐꯝꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯏꯪꯈꯣꯜ ꯑꯁꯤ ꯌꯣꯟꯗ꯭ꯔꯕꯁꯨ ꯏꯃꯥ ꯏꯆꯥꯒꯤ ꯅꯣꯡꯃꯒꯤ ꯆꯔꯥꯗꯤ ꯁꯤꯠꯂꯣꯏ꯫ ꯑꯩꯅ ꯀꯅꯥꯒꯤ ꯃꯐꯝꯗ ꯏꯪꯈꯣꯜ ꯌꯣꯟꯒꯦ ꯍꯥꯏꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯍꯦꯔꯥ, ꯀꯔꯤ ꯋꯥꯅꯣꯗ ꯆꯥꯎꯕꯤ, ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯅꯪ ꯅꯊꯟꯇ ꯏꯪꯈꯣꯜꯁꯤ ꯁꯨꯕꯁꯨ ꯉꯝꯂꯣꯏ, ꯑꯗꯨꯅ ꯑꯩ ꯅꯪꯒꯤ ꯑꯄꯥꯝꯕ ꯄꯩꯁꯥꯗꯣ ꯄꯤꯒꯦ ꯍꯥꯏꯔꯤꯗꯅ꯫ ꯈꯨꯗꯤꯡꯃꯛ ꯑꯣꯏꯗꯨꯅꯁꯨ ꯏꯪꯈꯣꯜꯗꯤ ꯌꯣꯟꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ꯫ ꯐꯔꯦ ꯐꯔꯦ, ꯅꯨꯄꯤ ꯅꯪꯅ ꯅꯊꯧꯅꯥ ꯑꯗꯨꯛ ꯌꯥꯝꯅ ꯐꯕ ꯁꯥꯔꯤꯗꯣ ꯀꯌꯥꯝ ꯀꯨꯏꯅ ꯐꯕꯅꯣ ꯌꯦꯡꯕ ꯇꯥꯔꯦ꯫ ꯆꯠꯁꯤ ꯂꯥꯎ ꯑꯃꯨꯕ꯫ ꯑꯁꯨꯝꯅ ꯆꯥꯎꯕꯤꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯔꯛꯄꯅ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯨꯄꯥ ꯆꯥꯎꯔꯦꯜꯁꯨ ꯆꯥꯎꯕ ꯁꯥꯔꯦꯞ ꯐꯥꯔꯗꯨꯅ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯦ꯫ ꯆꯥꯎꯔꯦꯜ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯗꯨꯅ ꯏꯪꯈꯣꯜꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯔꯝꯃꯤ, ꯑꯃꯗꯤ ꯏꯪꯈꯣꯜꯗ ꯄꯥꯜꯂꯤꯕ ꯏꯟꯁꯥꯡ ꯅꯥꯄꯤ ꯍꯦꯛꯇꯨꯅ ꯕꯖꯥꯔꯗ ꯌꯣꯟꯕꯒꯤ ꯊꯕꯛꯁꯨ ꯑꯃꯨꯛ ꯇꯧꯔꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯂꯥꯛꯑꯣ, ꯏꯃꯥꯅ ꯆꯥꯛ ꯄꯨꯔꯛꯂꯦ꯫ ꯏꯆꯥ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ, ꯆꯥꯛꯁꯦ ꯆꯥꯊꯣꯛꯅꯕ ꯑꯃꯨꯛꯇ ꯇꯧꯁꯤ꯫ ꯍꯣꯏ ꯍꯣꯏ ꯏꯃꯥ, ꯂꯥꯛꯑꯒꯦ, ꯑꯩ ꯈꯨꯠꯁꯦ ꯑꯃꯨꯛꯇ ꯍꯥꯝꯂꯨꯈꯤꯒꯦ꯫ ꯑꯁ,
ꯉꯁꯤꯒꯤ ꯍꯦꯟꯖꯥꯡꯁꯤꯗꯤ ꯌꯥꯝꯅ ꯍꯥꯎꯏ ꯏꯃꯥ. ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯏꯪꯈꯣꯜꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯂꯣꯏꯔꯗꯨꯅ ꯌꯦꯟꯖꯥꯡ ꯅꯥꯄꯤ ꯀꯌꯥ ꯑꯃꯁꯨ ꯍꯦꯛꯂꯗꯨꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ. ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯆꯥꯎꯔꯦꯜꯅ ꯏꯪꯈꯣꯜꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯄ ꯃꯇꯝꯗ ꯎꯆꯦꯛ ꯑꯃ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯇꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ. ꯑꯦ, ꯎꯆꯦꯛꯁꯤꯗꯤ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯂꯦꯅꯦ. ꯑꯁꯨꯝꯅ ꯑꯁꯣꯛꯄ ꯎꯆꯦꯛ ꯑꯗꯨꯕꯨ ꯆꯥꯎꯔꯦꯜꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ. ꯏꯃꯥ, ꯎꯆꯦꯛꯁꯦ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯂꯦ. ꯑꯁꯣꯛꯄꯁꯦ ꯐꯅꯕ ꯑꯃꯨꯛꯇ ꯍꯤꯗꯥꯛ ꯍꯥꯞꯄꯤꯌꯨ ꯏꯃꯥ. ꯏꯍꯦ, ꯁꯤꯗꯤ ꯏ ꯌꯥꯝꯅ ꯊꯣꯛꯂꯦꯅꯦ. ꯆꯠꯂꯣ ꯆꯠꯂꯣ, ꯅꯪ ꯅꯊꯧ ꯇꯧꯖꯔꯨꯔꯣ. ꯏꯃꯥ ꯐꯅꯅꯕ ꯍꯤꯗꯥꯛ ꯍꯥꯞꯂꯒꯦ. ꯎꯆꯦꯛ ꯑꯗꯨ ꯆꯥꯎꯕꯤꯅ ꯍꯤꯗꯥꯛ ꯍꯥꯞꯄꯤꯗꯨꯅ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯈ꯭ꯔꯦ. ꯑꯁꯨꯝꯅ ꯎꯆꯦꯛ ꯑꯗꯨ ꯑꯃꯨꯛ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ. ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯆꯟꯗꯣꯒꯤ ꯐꯥꯔꯝꯒꯤ ꯌꯦꯟꯁꯥꯡ ꯅꯥꯄꯤ ꯃꯅꯥ ꯃꯁꯤꯡ ꯑꯃꯠꯇ ꯃꯌꯥꯝꯅ ꯂꯩꯅꯔꯝꯗꯦ. ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯆꯥꯎꯕꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ. ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯈꯨꯡꯒꯪ ꯑꯗꯨꯗ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯆꯨꯔꯝꯃꯤ. ꯆꯟꯗꯣꯗꯤ ꯅꯣꯡ ꯆꯨꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯗꯨꯅ ꯆꯥꯎꯕꯤ ꯃꯃꯥ ꯃꯆꯥꯒꯤ ꯏꯪꯈꯣꯜꯗ ꯑꯃꯨꯕꯒ ꯂꯣꯏꯅꯅ ꯆꯠꯇꯨꯅ ꯏꯪꯈꯣꯜ ꯑꯗꯨꯗ ꯍꯧꯕ ꯏꯟꯖꯥꯡ ꯅꯥꯄꯤ ꯃꯅꯥ ꯃꯁꯤꯡ ꯑꯃꯠꯇ ꯈꯥꯛꯇꯅ ꯂꯣꯏꯅ ꯃꯥꯡꯍꯟ ꯇꯥꯛꯍꯜꯂꯝꯃꯤ. ꯑꯁꯨꯝꯅ ꯅꯣꯡ ꯉꯥꯜꯂꯗꯨꯅ ꯆꯥꯎꯕꯤ ꯑꯃꯗꯤ ꯆꯥꯎꯔꯦꯜ ꯃꯃꯥ ꯃꯆꯥ ꯏꯪꯈꯣꯜꯗ ꯂꯥꯛꯄ ꯃꯇꯝꯗ ꯌꯦꯟꯁꯥꯡ ꯅꯥꯄꯤ ꯃꯅꯥ ꯃꯁꯤꯡ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ. ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯆꯥꯎꯕꯤꯒꯤ ꯏꯪꯈꯣꯜꯗ ꯂꯥꯛꯂꯝꯃꯤ. ꯃꯌꯥꯝ ꯑꯗꯨꯗꯤ ꯅꯣꯡ ꯑꯗꯨ ꯀꯟꯅ ꯆꯨꯕ ꯃꯔꯝꯗꯒꯤ ꯑꯃꯥꯡ ꯑꯇꯥꯁꯤꯡ ꯑꯗꯨ ꯊꯣꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯅꯔꯝꯃꯤ. ꯏꯍꯦ, ꯑꯁꯨꯛ ꯌꯥꯝꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯃꯥꯡꯂꯦꯗꯣ. ꯑꯣꯟꯊꯣꯛꯅꯁꯨ ꯄꯥꯝꯃꯨꯈ꯭ꯔꯦꯗ. ꯆꯥꯎꯕꯤ, ꯅꯃꯥ ꯅꯆꯥ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ. ꯑꯃꯨꯛ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯍꯥꯟꯅꯒꯨꯝꯅ ꯑꯣꯏꯅꯕ ꯍꯣꯠꯅꯧ. ꯈꯨꯡꯒꯪꯒꯤ ꯃꯤꯌꯥꯝ ꯑꯁꯦ ꯅꯈꯣꯏꯒꯤ ꯃꯅꯥ ꯃꯁꯤꯡꯅ ꯌꯥꯝꯅ ꯄꯥꯝꯅ ꯆꯥꯅꯔꯤꯕ ꯑꯗꯨꯅꯤ. ꯃꯇꯧ ꯑꯁꯨꯝꯅ ꯆꯥꯎꯕꯤ ꯃꯆꯥ ꯆꯥꯎꯔꯦꯜꯒ ꯂꯣꯏꯅꯅ ꯏꯪꯈꯣꯜꯒꯤ ꯊꯕꯛ ꯁꯨꯗꯨꯅ ꯍꯥꯟꯅꯒꯨꯝ ꯑꯣꯏꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ. ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯅ ꯏꯪꯈꯣꯜꯒꯤ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯉꯩꯗ ꯈꯨꯅꯨ ꯑꯗꯣ ꯏꯪꯈꯣꯜ ꯑꯗꯨꯗ ꯄꯥꯏꯔꯛꯂꯝꯃꯤ. ꯏꯪꯈꯣꯜ ꯑꯗꯨꯗ ꯃꯅꯥ ꯃꯁꯤꯡ ꯑꯃꯠꯇ ꯍꯧꯔꯝꯗꯕ ꯑꯗꯨ ꯎꯕꯗ ꯈꯨꯅꯨ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯑꯃꯨꯛ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ. ꯈꯨꯅꯨ ꯑꯗꯨꯅ ꯑꯁꯨꯝ ꯄꯥꯏꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯆꯟꯗꯣꯒꯤ ꯏꯪꯈꯣꯜꯗ ꯑꯃꯨꯛ ꯇꯥꯔꯔꯦ. ꯑꯉꯝꯕ, ꯑꯩꯈꯣꯏꯅ ꯆꯥꯎꯕꯤ ꯃꯃꯥ ꯃꯆꯥꯒꯤ ꯏꯪꯈꯣꯜꯒꯤ ꯃꯅꯥ ꯃꯁꯤꯡ ꯂꯣꯏꯅ ꯃꯥꯡꯍꯟ ꯇꯥꯛꯍꯜꯂꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯗꯒꯤ ꯄꯨꯊꯣꯛꯄ ꯃꯅꯥ ꯃꯁꯤꯡ ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯄꯨꯝꯅꯃꯛ ꯃꯌꯥꯝꯅ ꯂꯣꯏꯅ ꯌꯥꯝꯅ ꯄꯥꯝꯅ ꯂꯩꯅꯔꯦ ꯑꯉꯝꯕ. ꯅꯍꯥꯟ ꯃꯈꯩ ꯑꯁꯨꯝꯅ ꯇꯧꯔꯝꯂꯕꯗꯤ ꯐꯔꯝꯒꯗꯕꯅꯤ ꯑꯉꯝꯕ. ꯑꯗꯣ ꯑꯃꯨꯕ, ꯋꯥꯐꯝ ꯑꯁꯦ ꯈꯨꯟ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃ ꯐꯥꯎꯕ ꯈꯪꯍꯟꯕ ꯌꯥꯕ ꯋꯥꯐꯝ ꯅꯠꯇꯦ. ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯒꯗꯕꯅꯤ. ꯃꯥꯅꯤ ꯑꯉꯝꯕ. ꯀꯔꯤꯒꯨꯝꯕ ꯈꯨꯟ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯋꯥꯐꯝ ꯑꯁꯤ ꯍꯦꯛ ꯈꯪꯈꯤꯕ ꯊꯣꯛꯂꯕ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯈꯨꯟ ꯑꯁꯤꯗꯒꯤ ꯁꯣꯏꯗꯅ ꯇꯥꯟꯊꯣꯛꯀꯦ ꯍꯥꯏꯔꯛꯀꯅꯤ. ꯀꯗꯥꯏꯗꯒꯤꯅꯣ ꯑꯃꯨꯕ? ꯇꯥꯟꯕꯇ ꯅꯠꯇꯦꯅꯦ, ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯍꯥꯠꯀꯦ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯅꯤꯅꯦ. ꯑꯁꯨꯝꯅ ꯈꯨꯅꯨ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯑꯃꯗꯤ ꯈꯨꯅꯨ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯈꯨꯅꯨ ꯑꯗꯨꯅ ꯎꯃꯪꯗꯒꯤ ꯁꯥ ꯎꯆꯦꯛ ꯀꯌꯥ ꯑꯃ ꯄꯨꯔꯛꯇꯨꯅ ꯆꯟꯗꯣꯒꯤ ꯏꯪꯈꯣꯜꯗ ꯍꯧꯔꯤꯕ ꯃꯅꯥ ꯃꯁꯤꯡ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯂꯦꯝꯅ ꯈꯥꯛꯇꯅ ꯑꯃꯥꯡ ꯑꯇꯥ ꯂꯣꯏꯅ ꯊꯣꯛꯍꯜꯂꯝꯃꯤ. ꯑꯦ, ꯑꯃꯨꯕ, ꯀꯔꯤꯅꯣ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯁꯦ? ꯉꯔꯥꯡꯗꯤ ꯅꯣꯡꯁꯨ ꯆꯨꯈꯤꯕ ꯅꯠꯇꯦ. ꯑꯉꯝꯕ, ꯑꯩꯅ ꯈꯟꯖꯕꯗ ꯃꯁꯤ ꯆꯥꯎꯔꯦꯜꯅ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯉꯝꯕ. ꯐꯩ, ꯈꯪꯒꯅꯤ. ꯉꯁꯤꯗꯤ ꯃꯃꯥ ꯃꯆꯥ, ꯍꯦꯔꯥ, ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯃꯥꯅꯁꯨ
ꯑꯁꯨꯝꯅ ꯆꯥꯟꯗꯣ ꯑꯃꯗꯤ ꯑꯃꯨꯕ ꯃꯈꯣꯏ ꯑꯅꯤ ꯐꯨꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯆꯥꯎꯕꯤ ꯑꯃꯗꯤ ꯆꯥꯎꯔꯦꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯨꯟꯅꯨ ꯑꯗꯣ ꯎꯆꯦꯛ ꯃꯌꯥꯝ ꯑꯃꯒ ꯂꯣꯏꯅꯅ ꯄꯥꯏꯁꯤꯜꯂꯛꯂꯝꯃꯤ ꯑꯃꯗꯤ ꯆꯥꯟꯗꯣ ꯑꯃꯗꯤ ꯑꯃꯨꯕ ꯃꯈꯣꯏ ꯑꯅꯤꯕꯨ ꯈꯨꯖꯤꯟꯅ ꯈꯣꯠ ꯈꯣꯠꯇꯨꯅ ꯃꯁꯥꯅ ꯀꯟꯗꯨꯅ ꯇꯥꯟꯅꯔꯝꯃꯤ꯫ ꯑꯦ, ꯀꯗꯥꯏꯗꯒꯤ ꯎꯆꯦꯛ ꯃꯌꯥꯝꯅꯣ ꯃꯁꯤꯅ ꯑꯃꯨꯛ? ꯏꯍꯦ, ꯃꯥꯏꯗꯒ ꯈꯣꯠꯂꯤꯅꯦꯍꯦ! ꯑꯦ, ꯑꯉꯝꯕ ꯑꯩꯗꯤ ꯆꯦꯜꯂꯦꯍꯦ! ꯏꯕꯦꯝꯃ, ꯏꯆꯥꯅ ꯏꯃꯥꯈꯣꯏꯕꯨ ꯀꯟꯕꯤꯔꯦ꯫ ꯏꯃꯥ ꯌꯥꯝꯅ ꯄꯦꯜꯂꯦ꯫ ꯑꯗꯣ ꯏꯆꯥꯕꯨ ꯀꯅꯥꯅꯣ ꯀꯗꯥꯏꯗꯒꯤꯅꯣ ꯑꯃꯨꯛꯇ ꯍꯥꯏꯌꯨ꯫ ꯏꯃꯥ, ꯑꯩꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯏꯃꯥꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕ ꯈꯨꯅꯨ ꯑꯗꯨꯅꯤ꯫ ꯄꯣꯛꯇꯕꯤ ꯏꯃꯥ ꯑꯃꯗꯤ ꯏꯄꯥꯅꯤꯡꯊꯧꯒꯤ ꯁꯔꯩꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯇꯥꯏꯕꯪ ꯃꯤ ꯑꯣꯟꯗꯨꯅ ꯏꯃꯥꯈꯣꯏꯒꯤ ꯂꯛꯇ ꯇꯤꯟꯖꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯈꯨꯟꯅꯨꯗꯒꯤ ꯑꯣꯟꯕ ꯅꯨꯄꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯨꯍꯣꯡꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯈꯤ꯫